ꯄꯨꯔꯦꯜ ꯑꯉꯧꯁꯅꯥ ꯑꯃꯗꯤ ꯃꯥꯏꯕꯤ ꯁꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯔꯦꯜꯒꯤꯗ ꯄꯨꯟꯅ ꯂꯩꯔꯔꯦ꯫ ꯑꯗꯨꯒ ꯄꯨꯔꯦꯜꯅ ꯐꯒꯠꯂꯛꯈꯤꯕ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯂꯥꯠꯇꯨꯅ ꯃꯤꯠ ꯆꯣꯡꯊꯣꯛꯇꯦ ꯈꯥꯛꯄ ꯃꯈꯩ ꯌꯦꯡꯖꯩ꯫ ꯄꯨꯔꯦꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ꯫ ꯃꯈꯨꯠꯅ ꯅꯣꯡꯗꯣꯜꯗ ꯂꯥꯝꯕ ꯐꯪꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯦꯕꯦꯠ ꯃꯆꯥ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯤ ꯆꯥꯍꯧꯔꯦꯗꯨꯅꯤ꯫ ꯍꯣꯠꯅꯕꯩ ꯃꯍꯩ ꯂꯦꯝꯅ ꯃꯥꯡꯗꯦ, ꯅꯠꯇ꯭ꯔꯥ? ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯆꯦꯠ ꯑꯃꯗꯤ ꯐꯪꯂꯦ꯫ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯡꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯁꯖꯤꯛ, ꯃꯁꯤ ꯉꯝꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯂꯩꯈꯣꯝ ꯇꯣꯠꯄꯒꯨꯝ ꯇꯣꯠꯄ ꯍꯧꯒꯗꯕꯅꯤ꯫ ꯐꯤꯖꯦꯠꯁꯤꯗꯕꯨ ꯂꯩꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯁꯦꯠꯄ ꯉꯝꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯧꯖꯤꯛꯇꯤ." ꯑꯉꯧꯁꯅꯥꯅ, "ꯇꯥꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯃꯦꯂꯩꯅ ꯀꯝꯗꯧꯕ?" ꯁꯖꯤꯛꯅ, "ꯃꯍꯥꯛꯅ ꯆꯦꯟꯈ꯭ꯔꯒ ꯀꯩꯗꯧꯅꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯁꯨꯝꯗꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯊꯤ ꯐꯣꯡꯕ ꯑꯃꯠꯇ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯃꯥꯗꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅꯕ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯃꯍꯩ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯂꯩꯔꯤꯕ ꯂꯥꯏꯃꯤꯠ ꯑꯊꯧꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯪꯕ ꯉꯝꯃꯣꯏ꯫ ꯈꯖꯤꯛ ꯈꯔꯥꯛ ꯉꯝꯕ ꯊꯣꯛꯂꯕꯁꯨ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯁꯤꯖꯤꯟꯅꯕ ꯀꯔꯤꯁꯨ ꯍꯩꯔꯣꯏ, ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ." ꯑꯉꯧꯁꯅꯥꯅ, "ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯝꯒꯗꯕꯁꯤ ꯀꯗꯥꯏꯗꯅꯣ?" ꯄꯨꯔꯦꯜꯅ, "ꯆꯦꯟꯈꯤꯕ ꯅꯠꯇꯦ, ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯃꯗꯨꯕꯨ?" ꯄꯨꯔꯦꯜ ꯌꯥꯝꯅ ꯑꯈꯥꯕ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯉꯧꯁꯅꯥ, ꯄꯨꯔꯦꯜ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄ ꯉꯝꯒꯗꯕ ꯃꯤꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯊꯋꯥꯏꯁꯅꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ꯫ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥꯗꯨ..." "ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯎ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯃꯄꯥ ꯅꯠꯇꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦꯅꯦ꯫ ꯑꯄꯪꯕ, ꯀꯌꯥꯔꯛ ꯍꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯅꯆꯥ ꯑꯃ ꯄꯣꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯅꯪꯅ ꯌꯥꯈꯤꯗꯦ꯫ ꯍꯣꯠꯅꯈꯤꯗꯕ ꯅꯠꯇꯦ, ꯀꯔꯝ ꯍꯥꯏꯅ ꯑꯣꯏꯊꯣꯛꯈꯤꯗ꯭ꯔꯤꯕꯅꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ." "ꯇꯥꯔꯣꯏ, ꯇꯥꯔꯣꯏ ꯅꯪꯗꯤ." ꯁꯖꯤꯛꯅ, "ꯃꯣꯏꯅ ꯃꯣꯏꯒꯤ ꯊꯣꯛꯄ ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯃꯥꯄꯜꯅꯤꯁꯨ ꯄꯥꯜꯂꯤ, ꯇꯠꯁꯨ ꯇꯠꯅꯩ, ꯊꯥꯡꯁꯨ ꯇꯥꯏ꯫ ꯑꯗꯨꯅ ꯂꯥꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯨꯁꯤ." "ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦ ꯈꯜꯂꯝꯂꯤꯕꯅꯤ." ꯑꯃꯔꯣꯝꯗ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯕ ꯒꯨꯝꯕꯤ ꯆꯥꯎꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯑꯉꯥꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯖꯩ, ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯃꯗꯨꯗ ꯂꯩꯁꯦꯝꯕ ꯂꯦꯝꯕꯤ ꯇꯔꯨꯕꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛꯇ ꯌꯥꯔꯛꯇꯦ꯫ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯉꯥꯡꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯇꯥꯖꯔꯛꯏ꯫ ꯏꯃꯨꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯤ ꯀꯦꯊꯕꯤ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯔꯤꯒꯤ? ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯕꯤꯒꯤ ꯈꯨꯠ ꯌꯥꯎꯏ꯫ ꯑꯁꯤꯡꯕ ꯅꯨꯄꯥꯅꯤ, ꯑꯗꯨꯝ ꯈꯪꯖꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯒ ꯏꯃꯨꯡ ꯀꯥꯏꯔꯒ ꯇꯣꯛꯀꯅꯤ ꯈꯟꯗꯨꯅ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯄꯥꯒ ꯃꯕꯨꯛ ꯇꯞꯄ ꯃꯥꯟꯅꯕꯅ ꯃꯄꯥꯒꯤ ꯅꯨꯡꯗ ꯂꯩꯕ ꯋꯥꯈꯜꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯅ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯧꯗꯣꯛꯇꯅ ꯂꯩꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯅꯤ ꯑꯃꯗꯤ ꯄꯥꯃꯦꯜꯁꯨ ꯂꯥꯛꯄ ꯉꯝꯗꯗꯨꯅ ꯂꯥꯛꯇꯦ꯫ ꯃꯆꯥꯒꯤ ꯏꯄꯥꯜ ꯊꯥꯕꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯄꯨꯔꯦꯜꯅ ꯊꯥꯔꯝꯕ ꯈꯨꯠꯇꯨꯅ ꯄꯥꯃꯦꯜ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯅꯤꯗꯤ ꯈꯔ ꯐꯔꯦ ꯍꯥꯏꯕꯕꯨ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯌꯥꯗꯕꯅ ꯂꯥꯛꯇꯕꯅꯤ꯫ ꯀꯦꯊꯕꯤꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯆꯥꯕꯣꯛꯄꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯃꯄꯥꯝꯗ ꯊꯝꯈ꯭ꯔꯣꯀꯣ." ꯇꯔꯨꯕꯤꯅ, "ꯀꯩꯅꯣ? ꯏꯃꯥꯅ ꯇꯧꯕ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯅꯪ ꯀꯔꯤ ꯈꯪꯉꯦ? ꯃꯤ ꯄꯨꯝꯅꯃꯛ ꯃꯄꯥꯝꯗꯒꯤ ꯃꯤꯅ ꯂꯥꯛꯑꯒ ꯁꯦꯕꯥ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ꯫ ꯎꯔꯦꯗꯅ, ꯏꯄꯥꯜ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯅꯥ ꯏꯃꯨꯡꯗ ꯆꯠꯅꯩ ꯍꯥ?" ꯂꯦꯝꯕꯅ, "ꯅꯨꯄꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯒ ꯃꯧꯁꯤꯕꯨ ꯀꯔꯤꯒꯤ ꯃꯄꯥꯝꯗ ꯊꯝꯗꯣꯏꯅꯣ? ꯅꯪ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯅꯆꯥ ꯅꯤꯉꯣꯜ ꯑꯅꯤꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯍꯜꯂꯨ꯫ ꯃꯈꯣꯏꯅ ꯃꯧꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯩꯔꯣꯏ, ꯑꯗꯨꯒ ꯅꯪꯅ ꯃꯧꯒꯤ ꯁꯦꯕꯥ ꯇꯧ." "ꯏꯁ, ꯃꯈꯣꯏ ꯏꯃꯨꯡ ꯈꯛꯇ ꯑꯣꯏꯔꯝꯃꯅꯤꯍꯦ ꯅꯥ ꯌꯦꯛꯂꯤꯁꯦ꯫ ꯇꯥꯖꯅꯤꯡꯗꯦ꯫ ꯆꯠꯅꯕꯤꯗꯨ ꯑꯗꯨꯝ ꯇꯧꯅꯤ꯫ ꯉꯝꯖꯔꯣꯏ ꯃꯥꯒꯤ ꯃꯊꯤ ꯃꯀꯨꯝꯒ ꯄꯨꯕꯒ." "ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯆꯩ ꯂꯥꯛꯀꯅꯤꯀꯣ? ꯆꯩ ꯂꯥꯛꯀꯅꯤ ꯍꯅꯨꯊꯪꯗ, ꯆꯩ ꯆꯥꯔꯛꯀꯅꯤ ꯅꯪ." "ꯃꯣꯏ ꯃꯄꯥ, ꯉꯥꯎꯔꯛꯀꯅꯨ꯫ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ, ꯉꯝꯃꯣꯏꯀꯣ, ꯉꯝꯃꯣꯏ, ꯉꯝꯃꯣꯏ ꯍꯥꯏꯕꯤꯔꯤꯁꯤꯅꯤ." "ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯅꯍꯥꯛꯁꯦ? ꯍꯟꯗꯛ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯃꯍꯦꯜꯂꯦ꯫ ꯃꯅꯥꯛꯇ ꯅꯛꯄ, ꯇꯨꯀꯠꯆꯕ ꯍꯪꯒꯣꯏꯕ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯁꯨ
ꯏꯄꯥꯝꯒꯤ ꯃꯤꯅ ꯍꯣꯠꯅꯔꯛꯂꯤꯕꯗꯨꯅꯤ꯫ ꯑꯦ ꯀꯔꯤ ꯍꯥꯏꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯗ ꯇꯥꯅꯤꯡꯗꯦꯍꯦ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯁꯦꯕꯥ ꯍꯣꯠꯅꯈꯤꯕꯗꯨ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯊꯕꯛ ꯁꯪꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯂꯣꯏꯔꯦ ꯃꯔꯩ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯇꯔꯨꯕꯤꯅ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯪ ꯐꯠꯇꯕꯒꯤ ꯃꯍꯩ ꯐꯪꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯁꯤꯕꯨ ꯃꯤꯉꯣꯟꯗ ꯁꯦꯕꯥ ꯇꯧꯍꯟꯁꯦꯌꯦ ꯃꯧꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯏꯁꯨ ꯄꯣꯛꯂꯤꯕ ꯃꯧꯒꯤ ꯁꯦꯕꯥꯗꯤ ꯇꯧꯅꯤꯡꯗꯕ ꯑꯁꯤꯃꯛꯅꯅꯦ ꯃꯧ ꯑꯃꯠꯇꯅ ꯃꯅꯦꯝ ꯃꯀꯨ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕꯁꯦ ꯃꯄꯥꯝꯅ ꯂꯨꯅ ꯂꯨꯅ ꯈꯟꯅꯔꯛꯏꯁꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯕ ꯏꯅꯝꯃꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯧ ꯅꯠꯇ꯭ꯔꯣ ꯀꯩꯒꯤ ꯃꯤꯗ ꯍꯣꯠꯅꯍꯟꯗꯣꯏꯅꯣ ꯃꯄꯥꯜ ꯐꯔꯤꯉꯩꯗꯅ ꯅꯣꯏꯒꯤ ꯊꯕꯛ ꯍꯣꯠꯅꯍꯟꯕ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗꯅ ꯃꯄꯥꯝꯗ ꯊꯝꯕ ꯃꯄꯥꯝꯒꯤ ꯃꯤ ꯀꯧꯔꯒ ꯁꯦꯕꯥ ꯇꯧꯍꯟꯕ ꯏꯃꯥꯒꯨꯝꯕꯤ ꯃꯌꯥꯝꯗꯨꯅꯅꯤ ꯃꯧꯅ ꯄꯤꯖꯅꯤꯡꯗ꯭ꯔꯤꯗꯣ ꯈꯪꯉꯦꯗꯅ ꯄꯤꯖꯔꯨꯅꯨ ꯃꯧꯁꯤꯡ ꯑꯃꯠꯇ ꯄꯤꯖꯔꯨꯅꯨ ꯃꯄꯥꯝꯗ ꯂꯣꯏꯅ ꯊꯩꯌꯨ꯫ ꯇꯔꯨꯕꯤꯗꯨ ꯐ꯭ꯔꯪ ꯁꯥꯎꯔꯒ ꯊꯣꯛꯈꯤ꯫ ꯀꯦꯊꯕꯤꯅ ꯃꯅꯝꯁꯤ ꯇꯠꯅꯕ ꯑꯃꯨꯛꯇ ꯐꯨꯒꯦꯗ ꯃꯁꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩ ꯑꯁꯣꯝꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯨꯔꯒꯦ ꯋꯥ ꯌꯥꯝ ꯊꯣꯛꯅꯔꯒꯨꯝꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯁ꯭ꯋꯥꯏꯗ꯫ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯪꯈꯤ ꯃꯥꯒꯤ ꯀꯥꯗ ꯃꯗꯨꯗꯇ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯅꯗꯦ ꯂꯦꯝꯕꯗꯤ ꯃꯉꯛ ꯈꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯁꯣꯛꯇꯨꯅ ꯂꯨꯛꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯥꯗꯨꯅ ꯍꯤꯞꯂꯤꯕ ꯄꯥꯃꯦꯜꯗꯨ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯤꯅ ꯄꯥꯝꯅꯕ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯣꯠꯁꯛ ꯂꯩꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨ ꯃꯅꯤ ꯈꯧꯇꯛ ꯆꯥꯏ꯫ ꯄꯥꯃꯦꯜꯅ ꯏꯃꯥ ꯃꯗꯨ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯃꯅꯤꯅ ꯍꯥ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯁꯦꯡꯉꯕꯣ ꯏꯃꯥ ꯑꯩꯒꯤ ꯃꯤꯠꯇ ꯎꯕꯗꯨ ꯍꯥꯏꯕꯅꯤ ꯏꯆꯦꯒꯤꯗ ꯏꯃꯥꯅ ꯄꯤꯈꯤꯕꯗꯨ ꯃꯤꯅ ꯂꯧꯈ꯭ꯔꯦ꯫ ꯍꯥ ꯀꯔꯤ ꯃꯅꯤ ꯄꯥꯈꯠꯄ ꯄꯣꯛꯂꯛꯏ꯫ ꯃꯃꯥ ꯃꯆꯥꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯅꯤꯒꯤ ꯂꯥꯏꯀꯥꯗ ꯂꯩꯕ ꯎꯄꯨꯗꯨ ꯃꯈꯣꯜ ꯊꯣꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯗꯨ ꯐꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯇꯥꯔꯝꯕ ꯃꯈꯣꯜꯗꯨ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯎꯄꯨ ꯃꯅꯨꯡꯗꯨꯗ ꯃꯤ ꯌꯥꯎꯕꯗꯧꯅꯁꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯉꯪꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯅꯤꯗꯨ ꯃꯆꯥꯒꯤ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯏꯃꯥ ꯃꯁꯤꯕꯨ ꯂꯥꯡꯒꯅꯨ꯫ ꯃꯃꯥ ꯃꯆꯥꯗꯨ ꯎꯄꯨ ꯂꯩꯔꯤꯕ ꯀꯥ ꯃꯈꯩꯗꯨꯗ ꯌꯦꯡꯉꯒ ꯂꯩ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯀꯥꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯔꯛꯏ꯫ ꯏꯃꯥ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯑꯦ꯫ ꯏꯆꯥꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯦ꯫ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜꯗꯨ ꯇꯞꯅ ꯇꯞꯅ ꯃꯨꯠꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯃꯥ ꯏꯃꯥꯒꯤ ꯀꯥꯗ ꯆꯠꯁꯦ ꯁꯤꯗ ꯑꯁꯨꯝ ꯃꯔꯩꯁꯤ ꯏꯆꯥꯊꯣꯏ꯫ ꯆꯠꯁꯤ ꯏꯃꯥ꯫ ꯃꯆꯥꯅ ꯌꯥꯗꯕꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯏꯒꯤ ꯀꯥꯗꯨꯗ ꯂꯥꯛꯏ꯫ ꯎꯄꯨꯗꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯆꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯣꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯁꯅꯥ ꯃꯆꯨꯁꯨ ꯃꯥꯜꯂꯤ꯫ ꯄꯥꯃꯦꯜꯗꯨ ꯃꯃꯥꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ꯫ ꯍꯦꯛ ꯐꯝꯊꯕꯒ ꯌꯨꯝꯊꯛꯇꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯙꯨꯞ ꯙꯨꯞ ꯇꯥꯔꯛꯄꯗꯧꯅ ꯑꯍꯧꯕ ꯃꯈꯣꯜ ꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯗꯨ ꯌꯨꯝꯊꯛꯀꯤ ꯖꯤꯡꯒ ꯃꯊꯛꯇꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯒ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯊꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯄꯥꯃꯦꯜꯗꯨ ꯀꯤꯖꯕ ꯄꯣꯛꯂꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯇꯧꯔꯛꯂꯤꯕꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯑꯃꯗꯤ ꯁꯖꯤꯛꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯉꯧ ꯁꯅꯥꯁꯨ ꯌꯥꯎꯔꯤ꯫ ꯄꯥꯃꯦꯜ ꯃꯃꯥ ꯃꯆꯥꯗ ꯐꯥꯎꯔꯝꯒꯗꯕꯗꯨ ꯈꯜꯂꯒ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯑꯅꯤꯗꯨꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯑꯉꯧ ꯁꯅꯥꯁꯨ ꯑꯄꯪꯅ ꯑꯍꯨꯝꯂꯛ ꯅꯣꯛꯄꯗꯧꯅ ꯅꯣꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯃꯥ ꯃꯆꯥ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯁꯤꯊꯈꯤꯕꯁꯤꯡꯗꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯗꯨꯡ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯅꯤꯗꯨ ꯆꯤꯡꯅꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯕꯥꯖꯤ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯀꯅꯥꯕꯨꯅꯣ ꯏꯃꯥ꯫ ꯏꯆꯥꯊꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨ ꯆꯦꯠꯅ ꯊꯃꯣꯏꯗ ꯊꯥꯒꯣꯟꯅꯑꯣ ꯐꯤꯖꯦꯠꯇꯨ ꯐꯪꯈ꯭ꯔꯤꯕ ꯃꯤꯗꯨ ꯊꯦꯡꯅꯕꯗ ꯏꯃꯥ ꯏꯆꯥꯒꯤ ꯏꯇꯤꯛ ꯅꯠꯇꯤꯌꯦ꯫ ꯑꯁꯦꯡꯕꯅꯤ ꯄꯨꯔꯦꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯄꯥꯃꯦꯜꯗ ꯁꯥꯐꯣꯡꯂꯤꯕ ꯄꯥꯡꯂꯤꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯦꯂꯩꯒꯤ ꯁꯥꯃꯤꯜ ꯐꯪꯅꯔꯤꯕ ꯂꯥꯏꯒꯤ ꯁꯛꯇꯝꯗꯨ ꯉꯁꯤꯗꯤ ꯁꯥꯊꯣꯛꯇꯨꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯃꯦꯂꯩꯗꯁꯨ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯍꯩꯁꯤꯡꯕ ꯄꯨꯔꯦꯜꯅꯤ ꯇꯧꯒꯦꯗ ꯉꯝꯃꯛꯇꯧꯔꯕꯅꯤ꯫ ꯐꯤꯖꯦꯠ ꯑꯁꯤꯇꯕꯨ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯐꯠꯇꯅ ꯂꯥꯛꯂꯕ ꯃꯥꯕꯨ ꯅꯝꯊꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯉꯣ꯫ ꯃꯅꯤ ꯃꯅꯤ ꯂꯣꯠꯇꯨꯅ ꯂꯩꯔꯅꯨ ꯊꯣꯡ ꯍꯥꯡꯉꯣ꯫
ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯣꯠꯄꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯄꯥꯃꯦꯜꯅ ꯏꯃꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯃꯆꯥꯒꯤ ꯃꯆꯤꯟ ꯍꯦꯛ ꯃꯦꯟꯁꯤꯟꯕꯒ ꯃꯄꯥꯜꯗ ꯊꯤꯟꯕ ꯀꯥꯎꯕ ꯇꯧꯔꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒ ꯌꯦꯅꯈꯥꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯃꯤ ꯑꯃꯅ ꯅꯥꯍꯦꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯟꯗꯨꯅ ꯆꯠꯄ ꯍꯧꯔꯛꯏ ꯃꯤ ꯑꯃ ꯆꯠꯂꯤ ꯏꯃꯥ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯑꯩ ꯂꯥꯛꯑꯦ ꯃꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯃꯄꯤ ꯏꯔꯥ ꯈꯪꯆꯦꯟ ꯆꯦꯜꯂꯛꯏ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯃꯄꯥꯜꯗꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯅꯨꯄꯥ ꯍꯥꯡꯒꯦ ꯑꯩ ꯊꯣꯡ ꯍꯥꯡꯒꯦ ꯆꯦꯟꯊꯣꯛꯀꯦ ꯇꯧꯏ ꯃꯗꯨꯗ ꯄꯥꯃꯦꯜꯅ ꯃꯃꯥꯕꯨ ꯐꯥꯗꯨꯅ ꯈꯥꯝꯃꯤ ꯏꯃꯥ ꯀꯗꯥꯏꯗꯅꯣ ꯃꯄꯥꯜꯗ ꯀꯧꯔꯤꯕꯁꯦ ꯅꯄꯥꯕꯨꯡꯅꯤ ꯏꯆꯥꯊꯣꯏ ꯋꯥꯔꯝꯃꯅꯤ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯅꯄꯥꯕꯨꯡꯗꯣ ꯃꯤꯃꯥꯟꯅꯗꯕꯅꯦ ꯏꯃꯥ ꯏꯆꯥꯕꯨ ꯊꯤꯕꯗ ꯋꯥꯔꯝꯒꯅꯤꯌꯦ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯂꯩꯔꯤ ꯅꯪ ꯄꯥꯕꯨꯡ ꯂꯩꯔꯤ ꯍꯜꯂꯛꯑꯦ ꯅꯪ ꯄꯥꯕꯨꯡ ꯍꯜꯂꯛꯑꯦ ꯃꯆꯥꯒꯤ ꯈꯨꯠꯄꯨ ꯀꯟꯊꯣꯛꯇꯨꯅ ꯑꯉꯥꯎꯕꯤꯗꯧꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯑꯉꯛꯄꯅꯤ ꯍꯦꯟꯕꯗꯨ ꯃꯥꯒꯤ ꯃꯤꯃꯥꯟꯅꯗꯕ ꯐꯤꯚꯝꯗꯨꯗ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯅꯤꯗꯨ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯒ ꯍꯦꯟꯕꯕꯨ ꯀꯣꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯟꯕꯗꯨ ꯂꯥꯞꯊꯣꯛꯈꯤ ꯅꯨꯄꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯈ꯭ꯔꯤꯕꯗꯣ ꯅꯪꯅ ꯅꯆꯥ ꯑꯅꯤꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯕꯗꯨ ꯉꯥꯛꯆꯗꯨꯅ ꯂꯩꯖꯕꯤꯅꯤ ꯅꯍꯥꯛꯄꯨ ꯊꯤꯔꯛꯇꯦ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤꯕ꯭ꯔꯣ ꯄꯥꯃꯦꯜꯁꯨ ꯐꯛꯂꯥꯡꯗ ꯄꯥꯏꯗꯨꯅ ꯋꯥꯅ ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯈꯩ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ ꯁꯨꯃꯥꯡꯗꯁꯨ ꯃꯤꯃꯥꯟꯅꯗꯕ ꯅꯨꯄꯥ ꯑꯃ ꯅꯤꯡꯉꯝꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯤ ꯃꯅꯤꯁꯨ ꯅꯨꯄꯥꯗꯨ ꯌꯦꯡꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯈꯪꯍꯧꯗꯦ ꯃꯤꯃꯥꯟꯅꯗꯕ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯍꯅꯨꯕꯒꯤ ꯁꯛꯇꯝ ꯇꯝꯊꯤꯅ ꯁꯥꯊꯤꯅ ꯃꯨꯁꯤꯟ ꯃꯨꯕ ꯊꯋꯥꯏ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯕꯒꯤ ꯑꯁꯣꯏꯕ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤ ꯃꯤꯠꯃꯥꯡꯗꯨꯗ ꯇꯧꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯠꯇ ꯇꯔꯪ ꯇꯔꯪ ꯎꯍꯟꯕꯅ ꯃꯅꯤꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯈꯨꯗ ꯀꯨꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ ꯄꯥꯃꯦꯜꯁꯨ ꯋꯥꯃꯟꯕꯅ ꯐꯗ꯭ꯔꯛ ꯐꯝꯊꯔꯒ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯃꯤ ꯇꯥꯔꯅꯤꯌꯦ ꯏꯃꯥꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕꯅꯤ ꯎꯔꯤꯕ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ ꯀꯩꯗꯧꯕꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯏꯃꯥ ꯇꯅꯤꯛ ꯇꯅꯤꯛꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯃꯥꯕꯨ ꯈꯪꯀꯧ ꯀꯧꯖꯩ ꯃꯅꯤꯁꯨ ꯃꯆꯥꯒꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯈꯠꯂꯤ ꯑꯉꯛꯄꯅꯤ ꯍꯦꯟꯕꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯊꯥꯔꯥꯛ ꯊꯥꯔꯥꯛ ꯌꯥꯟꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯅꯤ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯦꯟꯕꯕꯨ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯤꯕ ꯍꯦꯟꯕꯗꯨ ꯕꯣꯕꯣ ꯂꯥꯎꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯈꯥꯛꯅ ꯈꯥꯛꯅ ꯃꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯤꯒꯠꯂꯛꯏ ꯅꯣꯛꯂꯤꯕ ꯃꯆꯤꯟ ꯃꯌꯥ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯏꯈꯦꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯆꯦꯟꯊꯔꯛꯂꯤꯕ ꯏꯈꯦꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯕꯗ ꯏꯈꯦꯡꯁꯤꯡꯗꯨꯒꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯣꯛꯂꯛꯄ ꯍꯧꯔꯛꯏ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯄꯥꯃꯦꯜꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯁꯣꯏꯔꯦꯟ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯈꯨꯠꯀ ꯁꯝꯅꯗꯨꯅ ꯁꯨꯔꯨꯞ ꯀꯥꯏꯔꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯅꯤꯒꯤ ꯃꯈꯣꯡꯗꯨꯗ ꯌꯥꯜꯂꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯕ ꯇꯧꯔꯤ ꯃꯅꯤꯗꯨ ꯃꯅꯥꯀꯣꯡ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯥꯡꯕꯗꯤ ꯈꯔ ꯍꯧꯔꯛꯏ ꯃꯅꯤꯕꯨ ꯑꯀꯤꯕ ꯄꯤꯔꯤꯕꯁꯤꯡꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯣꯏꯔꯦꯟ ꯈꯔꯁꯨ ꯁꯟ ꯆꯥꯕ ꯌꯥꯎ ꯁꯤꯠꯄ ꯌꯥꯎ ꯃꯥꯡꯈꯣꯜꯗ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯍꯧꯏ ꯃꯌꯥꯝꯗ ꯎꯕꯗ ꯄꯥꯃꯦꯜ ꯀꯤꯕ ꯑꯃꯗꯤ ꯍꯩꯅꯗꯕꯅ ꯃꯃꯥꯕꯨ ꯀꯧꯏ ꯑꯃꯗꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯅꯤꯗꯤ ꯑꯉꯥꯎꯕꯤꯗꯧꯅ ꯃꯥꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒ ꯁꯥꯟꯅꯕ ꯂꯛꯅꯕ ꯇꯧꯕ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇꯁꯨ ꯑꯉꯥꯡꯁꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯄꯨꯂꯞ ꯄꯔꯦꯡ ꯁꯥꯅ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯂꯒ ꯄꯥꯃꯦꯜꯕꯨ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯄꯥꯃꯦꯜꯗꯨ ꯅꯨꯄꯤ ꯃꯆꯥꯗꯧꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯈꯨꯠꯁꯥ ꯑꯃ ꯑꯅꯤ ꯀꯥꯡꯂꯞ ꯇꯧꯅ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯍꯅꯨꯕꯒꯤ ꯊꯋꯥꯏꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯠ ꯏꯔꯥꯎ ꯂꯥꯎꯈꯩ ꯃꯥꯡꯈꯣꯜꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯄ꯭ꯔꯞ ꯏꯃꯨꯡꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯗ ꯍꯅꯨꯕꯒꯤ ꯐꯠꯇꯕ ꯊꯋꯥꯏꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯄꯗꯧꯅ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯄꯣꯂꯥꯡꯈꯣꯛꯇꯨ ꯌꯧꯅ ꯄꯥꯏꯔꯒ ꯇꯥꯏ ꯍꯅꯨꯕꯒꯤ ꯊꯋꯥꯏꯗꯨ ꯌꯥꯝꯅ ꯁꯥꯎꯏ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯁꯨꯒꯠꯇꯨꯅ ꯌꯦꯡꯕꯗꯨ ꯎꯔꯦ ꯀꯪꯂꯩ ꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯀꯥꯡꯖꯩ ꯑꯃ ꯊꯣꯡꯖꯤꯟ ꯆꯪꯐꯝꯗꯨꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯊꯋꯥꯏꯗꯨꯅ ꯃꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯝꯂꯤꯕ ꯄꯣꯠꯁꯛꯇꯨ ꯂꯧꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯃꯅꯤꯗꯨ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯊꯋꯥꯏꯗꯨꯅ ꯍꯥꯏꯕꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ
ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯥꯃꯦꯜꯅ ꯃꯃꯥꯕꯨ ꯐꯅ ꯀꯧꯔꯕꯁꯨ ꯇꯥꯕꯤꯔꯝꯗꯦ ꯃꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯍꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯄꯥꯃꯦꯜꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯊꯋꯥꯏ ꯅꯃꯥꯕꯨ ꯈꯥꯝꯃꯨ ꯅꯃꯥꯅ ꯄꯥꯝꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯁꯤꯡꯅꯒꯗꯧꯔꯤꯕ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯍꯔꯥꯎꯅꯕꯅꯤ ꯍꯧꯒꯠꯂꯨ ꯅꯨꯄꯥ ꯊꯣꯛꯎ ꯍꯅꯨꯕꯒꯤ ꯊꯋꯥꯏꯗꯨꯅ ꯌꯦꯅꯈꯥꯗ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯍꯦꯟꯕꯒꯤ ꯊꯋꯥꯏꯕꯨ ꯆꯩꯅꯥ ꯄꯤꯕꯒꯤ ꯂꯥꯎ ꯈꯣꯡꯕꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯃꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜꯒꯤ ꯃꯁꯥꯗꯨ ꯃꯁꯥ ꯈꯔ ꯁꯣꯟꯕꯒ ꯈꯔ ꯃꯤꯠ ꯎꯏꯁꯤꯟꯒꯦ ꯍꯧꯔꯛꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯣꯔꯦꯟꯁꯤꯡꯗꯨꯅꯁꯨ ꯄꯥꯃꯦꯜꯒꯤ ꯃꯐꯤ ꯆꯤꯡꯕ ꯃꯈꯨꯠ ꯄꯥꯏꯕ ꯀꯥꯈꯠꯇꯨꯅ ꯇꯣꯡꯕ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯏ ꯄꯥꯃꯦꯜꯅ ꯃꯃꯤꯠ ꯈꯔ ꯎꯏꯁꯤꯟꯕ ꯍꯧꯔꯛꯄꯗꯨꯗ ꯍꯦꯟꯕꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯁꯣꯛꯂꯕ ꯁꯛꯇꯝꯗꯨ ꯍꯅꯨꯕꯒꯤ ꯊꯋꯥꯏꯗꯨꯅ ꯂꯋꯥꯏꯒꯤ ꯁꯝꯗꯨ ꯐꯣꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯐꯩꯅ ꯊꯥꯡꯒꯠꯇꯨꯅ ꯄꯣꯂꯥꯡꯈꯣꯛ ꯇꯝꯅ ꯂꯪꯈꯤ ꯍꯦꯟꯕꯗꯨ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯐꯤ ꯐꯧꯕꯗꯧꯅ ꯌꯥꯜꯂꯒ ꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤꯕꯤ ꯃꯅꯤꯁꯨ ꯋꯥꯈꯜ ꯇꯥꯗꯅ ꯂꯥꯏ ꯀꯥꯗ ꯆꯪꯂꯒ ꯃꯥꯒꯤ ꯎꯄꯨꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯥꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯄꯗ ꯎꯄꯨ ꯃꯅꯨꯡꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ ꯃꯅꯤꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯄꯗ ꯊꯣꯛꯂꯤꯕ ꯃꯉꯥꯜꯗꯨ ꯄꯨꯔꯦꯜ ꯑꯃꯗꯤ ꯁꯖꯤꯛꯀꯤ ꯃꯤꯠꯇ ꯎꯔꯛꯏ ꯑꯗꯨꯅ ꯑꯅꯤꯗꯨ ꯏꯈꯧ ꯂꯥꯡꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯆꯣꯡꯊꯣꯔꯛꯏ ꯃꯅꯤꯅ ꯃꯔꯣꯜ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯩꯃꯥꯏꯗꯨ ꯒꯣꯔꯣ ꯀꯣꯠꯊꯩ ꯑꯗꯨꯒ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯐꯤꯌꯣꯝ ꯃꯆꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯗ ꯐꯤꯌꯣꯝꯗꯨ ꯑꯉꯥꯡ ꯃꯆꯥꯅ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯃꯤ ꯑꯇꯣꯞꯄꯗ ꯁꯤꯟꯅꯕꯤꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯅꯤꯗꯨ ꯑꯉꯥꯎꯕꯤꯗꯧꯅ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯃꯥꯅ ꯅꯣꯛꯇꯨꯅ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯕꯗ ꯐꯤꯌꯣꯝꯗꯨꯗꯒꯤ ꯄꯤ ꯃꯔꯤꯛ ꯂꯩꯃꯥꯏꯗ ꯇꯞ ꯇꯥꯍꯧꯏ ꯄꯨꯔꯦꯜꯅ ꯄꯨꯔꯛꯑꯣ ꯈꯧꯔꯥꯡꯅ ꯉꯥꯏꯔꯦ ꯄꯨꯔꯛꯑꯣ ꯏꯃꯧ ꯏꯕꯦꯝꯃ ꯁꯖꯤꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯕꯅꯤ ꯄꯨꯔꯛꯑꯣ ꯃꯅꯤꯗꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ ꯄꯥꯃꯦꯜꯗꯤ ꯁꯣꯔꯦꯟ ꯃꯌꯥꯝꯗꯨꯅ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯌꯥꯅ ꯆꯤꯛꯄ ꯇꯧꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯃꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯐꯤꯌꯣꯝꯗꯨ ꯍꯦꯛ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯄꯥꯃꯦꯜꯒꯤ ꯃꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯎꯔꯛꯏ ꯃꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯅꯤꯡꯗꯅ ꯀꯞꯄꯒꯤ ꯃꯇꯧꯗꯁꯨ ꯎꯔꯛꯏ ꯏꯃꯥ ꯃꯗꯨ ꯅꯆꯥꯒꯤ ꯊꯋꯥꯏꯅꯤ ꯐꯤꯌꯣꯝ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨ ꯇꯧꯕꯤꯒꯅꯨ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯔꯦ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯌꯨ ꯄꯥꯃꯦꯜꯒꯤ ꯌꯥꯅꯨꯡꯗ ꯁꯣꯔꯦꯟ ꯑꯃꯒꯤ ꯈꯨꯠꯅ ꯈꯪꯊꯤꯟ ꯊꯤꯟꯖꯤꯜꯂꯛꯏ ꯋꯥ ꯉꯥꯡꯗꯅꯕ ꯄꯥꯃꯦꯜꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯌꯥꯝ ꯆꯦꯟꯊꯩ ꯃꯅꯤꯅ ꯍꯅꯨꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯐꯤꯌꯣꯝ ꯑꯗꯨꯕꯨ ꯄꯤꯅꯕ ꯇꯧꯔꯛꯏ ꯍꯅꯨꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯄꯥꯃꯦꯜꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯈꯥꯕꯗꯨ ꯆꯨꯝꯗ꯭ꯔꯤꯡꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯗꯧꯅ ꯗꯪ ꯆꯪꯂꯛꯏ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯊꯦꯠꯂꯤꯕ ꯀꯥꯡꯖꯩꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯃꯅꯤꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤꯕ ꯍꯅꯨꯕꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯀꯟꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯏ ꯍꯅꯨꯕ ꯊꯋꯥꯏꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯂꯤ ꯈꯥꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯅ ꯍꯅꯨꯕ ꯊꯋꯥꯏ ꯑꯗꯨꯕు ꯀꯟꯕ ꯐꯪꯍꯧꯗ꯭ꯔꯕꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯀꯥꯡꯖꯩꯗꯨꯅ ꯀꯣꯠꯇꯨꯅ ꯀꯟꯊꯠꯄ ꯍꯧꯔꯛꯏ ꯀꯥꯡꯖꯩꯗꯨꯅ ꯀꯣꯠꯄ ꯀꯟꯊꯠꯄ ꯊꯦꯡꯈꯤꯕ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨ ꯃꯍꯤ ꯃꯌꯥꯏ ꯆꯝꯗꯨꯅ ꯀꯟꯅ ꯀꯞ ꯂꯥꯎꯗꯨꯅ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈꯤ ꯈꯥꯕꯅ ꯃꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯛꯂꯕ ꯄꯥꯃꯦꯜꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯡꯒꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯄꯥꯃꯦꯜꯗꯤ ꯈꯥꯕꯕꯨ ꯏꯉꯛꯅ ꯌꯦꯡꯉꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯈꯥꯕꯅ ꯂꯥꯛꯂꯤꯕꯗꯨ ꯑꯗꯨꯝꯅ ꯏꯃꯨꯡ ꯌꯧꯔꯛꯄꯗ ꯈꯥꯕꯅ ꯀꯥꯡꯖꯩꯗꯨ ꯄꯥꯏꯔꯒ ꯌꯥꯟꯁꯤꯟꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯁꯦ ꯃꯁꯤꯅ ꯑꯍꯤꯡꯁꯤ ꯅꯁꯥꯅ ꯉꯥꯛꯊꯣꯛꯆꯧ ꯀꯔꯤꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯅꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯇꯨꯅ ꯂꯩꯒꯅꯤ ꯀꯥꯡꯖꯩꯗꯨ ꯄꯤꯁꯤꯜꯂꯝꯂꯒ ꯊꯣꯛꯈꯤ ꯈꯥꯕꯗꯨ ꯑꯗꯨꯒ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯈꯥꯕꯒꯤ ꯃꯤꯠꯇ ꯄꯥꯃꯦꯜꯒꯤ ꯌꯨꯝ ꯃꯊꯛꯇ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯄ ꯊꯋꯥꯏ ꯃꯃꯥꯡꯗ ꯈꯥꯕ ꯃꯥꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯇꯨꯝꯄꯛ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯈꯥꯕꯗꯨ ꯃꯗꯨꯕꯨ ꯎꯕꯗ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯥꯏ ꯑꯣꯟꯗꯨꯅ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯍꯧꯏ ꯈꯥꯕ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯂꯥꯛꯂꯤꯕꯗꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯥꯞꯅ ꯄꯥꯃꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯋꯥꯈꯜꯗꯨ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯔꯤꯕ ꯈꯪꯂꯤꯕ ꯄꯨꯔꯦꯜ ꯄꯥꯃꯦꯜ ꯑꯃꯗꯤ ꯁꯖꯤꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯍꯧꯕ ꯋꯥꯍꯪꯅꯤ ꯃꯁꯥ ꯄꯨꯝꯕ ꯐꯤꯉꯧꯅ ꯌꯣꯝꯕ ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜꯒꯤ ꯍꯅꯨꯕꯒꯤ ꯃꯥꯏꯕ ꯊꯋꯥꯏ ꯑꯗꯨ ꯂꯥꯞꯅ ꯏꯪꯈꯣꯜꯒꯤ ꯋꯥꯡꯃꯗ ꯁꯥꯎꯅ ꯎꯇꯣꯜ ꯊꯛꯇꯒꯤ ꯌꯦꯡꯉꯛꯇꯨꯅ ꯂꯩꯔꯤ ꯑꯉꯧꯕ ꯊꯋꯥꯏ ꯑꯃꯗꯤ
ꯍꯅꯨꯕꯒꯤ ꯑꯃꯨꯕ ꯊꯋꯥꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯆꯥꯒꯗꯧꯕꯒ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯕꯗꯨꯗ ꯄꯨꯔꯦꯜꯒꯤ ꯍꯛꯆꯥꯡꯗꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯅꯤꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯪꯐꯝꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯇꯧꯔꯛꯏ꯫